ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯍꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯀꯌꯥ ꯌꯥꯝꯅ ꯈꯪꯂꯕꯒꯦ? ꯁꯝꯖꯤꯟꯁꯤ, ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯍꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯐꯅꯌꯥꯝꯁꯨ ꯈꯪꯂꯦ, ꯑꯗꯨꯕꯨ ꯈꯪꯗꯕꯁꯨ ꯑꯗꯨꯃꯛ ꯀꯣꯡꯒꯥꯏ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯌꯥꯏ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯇꯒꯤ ꯂꯩ ꯍꯥꯏꯕ ꯈꯪꯂꯒꯁꯨ ꯗꯣꯛ ꯆꯠꯂꯨꯕꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯁꯥꯊꯤꯅ ꯑꯣꯏꯕꯅ ꯃꯅꯥꯛ ꯅꯛꯁꯤꯟꯕꯗ ꯈꯧꯇꯛ ꯆꯥꯅꯕ ꯆꯥꯎꯈꯠꯄꯒꯤ ꯃꯉꯥꯜ ꯃꯔꯤꯛ ꯑꯃ ꯐꯪꯗ꯭ꯔꯤꯕꯒ ꯃꯥꯟꯅꯕ ꯃꯈꯣꯏ ꯃꯁꯦꯜ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯃꯇꯒꯁꯨ ꯁꯣꯛꯅ ꯁꯝꯅꯕ ꯇꯤꯟꯅꯕ ꯂꯣꯏꯅꯕ ꯄꯥꯝꯗꯕ ꯇ꯭ꯔꯥꯏꯕꯁꯤꯡꯅ ꯈꯨꯜꯂꯤꯡꯕ ꯅꯣꯔꯠ ꯁꯦꯟꯇꯤꯅꯦꯜ ꯑꯥꯏꯂꯦꯟ ꯍꯥꯏꯅ ꯈꯪꯅꯕ ꯍꯥꯏꯅꯕꯤ ꯏꯊꯠꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯃꯃꯨꯠ ꯇꯥꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯅꯣꯔꯠ ꯁꯦꯟꯇꯤꯅꯦꯜ ꯑꯥꯏꯂꯦꯟ ꯅꯪ ꯑꯩꯅ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯁꯤꯒꯤ ꯕꯦ ꯑꯣꯐ ꯕꯦꯡꯒꯥꯜꯒꯤ ꯑꯟꯗꯃꯥꯟ ꯏꯊꯠꯁꯤꯡꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕꯗ ꯂꯩꯕ ꯏꯊꯠ ꯑꯃꯅꯤ꯫ ꯌꯥꯝ ꯄꯥꯛ ꯆꯥꯎꯕ ꯏꯊꯠꯇꯤ ꯅꯠꯇꯦ, 60 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔꯒꯤ ꯃꯌꯥꯇꯃꯛ ꯄꯥꯛ ꯆꯥꯎꯕ ꯏꯊꯠꯅꯤ꯫ ꯑꯗꯨꯕꯨ ꯑꯈꯟꯅꯅ ꯁꯤꯒꯤ ꯏꯊꯠꯁꯤ ꯆꯨꯝꯅꯒꯤ ꯃꯤ ꯂꯝꯀꯣꯏꯕ ꯀꯔꯤ ꯀꯔꯥꯗꯤ ꯂꯥꯏꯈ꯭ꯔꯗꯅ ꯏꯚꯟ ꯁꯥꯏꯟꯇꯤꯁꯁꯤꯡ ꯐꯥꯎꯕ ꯁꯤꯒꯤ ꯏꯊꯠꯁꯤꯗꯩꯗ ꯆꯪꯕꯗ ꯊꯤꯡꯕ ꯊꯝꯃꯤ, ꯑꯀꯟꯕ ꯊꯤꯡꯕ ꯊꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ? ꯀꯟꯊꯤ ꯐꯨꯗꯣꯛꯐꯝꯈꯩ ꯏꯊꯠꯁꯤꯗꯩꯗ ꯀꯅꯥꯝꯇ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯀꯟꯕ ꯊꯤꯡꯕ ꯊꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯥꯏꯖꯒꯦ꯫ ꯊꯤꯡꯂꯤꯕꯁꯤ ꯏꯊꯠꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯍꯧ ꯀꯟꯕ ꯂꯤꯟ ꯂꯩꯕꯒꯤ ꯅꯠꯇꯦ, ꯃꯐꯝꯁꯤꯗ ꯍꯦꯛ ꯆꯪꯈꯤꯕ ꯃꯤꯁꯤꯡ ꯍꯥꯃꯦꯡ ꯑꯣꯟꯒꯅꯤ ꯍꯥꯏꯕꯗꯨꯒꯨꯝꯕ ꯊꯣꯏꯗꯣꯛꯄ ꯁꯥꯐ ꯃꯟꯇ꯭ꯔꯅꯥ ꯂꯩꯕꯒꯤꯁꯨ ꯅꯠꯇꯦ꯫ ꯊꯤꯡꯂꯤꯕꯒꯤ ꯃꯔꯝꯁꯤ ꯃꯁꯤꯒꯤ ꯏꯊꯠꯁꯤ ꯒ꯭ꯔꯍꯁꯤꯒꯤ ꯈ꯭ꯋꯥꯏ ꯇꯣꯞ ꯇꯣꯞꯄꯅꯤ ꯍꯥꯏꯕ ꯌꯥꯕ ꯄꯨꯀꯣꯛ ꯑꯃꯠꯇꯗꯒꯤ ꯍꯧꯔꯛꯄ ꯁꯥꯊꯤꯅ ꯂꯤꯔꯕ ꯁꯥꯊꯤꯅ ꯆꯥꯎꯈꯠꯇ꯭ꯔꯤꯕ ꯃꯤ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯃꯌꯨꯝ ꯑꯣꯏꯕꯅꯅꯤ꯫ ꯃꯥꯔꯁ ꯒ꯭ꯔꯍꯗ ꯈꯨꯟꯗꯥ ꯂꯩꯇꯥꯔꯨꯅꯕꯒꯤ ꯊꯕꯛ ꯁꯤꯟꯕ ꯂꯥꯡꯕ ꯍꯧꯔꯛꯂꯕ ꯃꯇꯝꯁꯤꯗꯩꯗ ꯏꯊꯠꯁꯤꯗ ꯂꯩꯔꯤꯕ ꯁꯦꯟꯇꯤꯅꯦꯂꯤꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯤ ꯀꯥꯡꯂꯨꯞꯁꯤꯗꯤ ꯉꯁꯤꯁꯨ ꯑꯔꯤꯕ ꯄ꯭ꯔꯤꯃꯤꯇꯤꯚ ꯃꯇꯝꯒꯨꯝ ꯎꯅꯥ ꯋꯥꯅꯥ ꯁꯦꯠꯇꯨꯅ ꯁꯤꯒꯨꯝꯕ ꯈꯨꯠꯂꯥꯏ ꯂꯩꯔꯕ ꯃꯇꯝꯁꯤꯗꯩꯗ ꯃꯈꯣꯏꯗꯤ ꯁꯤꯒꯨꯝꯕ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯍꯤꯡꯂꯤ꯫ ꯂꯤꯔꯨꯡ ꯇꯦꯟꯇꯥ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯐꯣꯡꯗꯣꯛꯄꯗ ꯃꯈꯣꯏꯁꯤ ꯁꯥꯡꯈ꯭ꯔꯕ ꯆꯍꯤ 60,000 ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯖꯥꯇꯤ ꯑꯃꯠꯇ ꯁꯣꯛꯅ ꯁꯝꯅꯗ ꯂꯣꯏꯅꯗ ꯅꯥꯏꯇꯣꯝ ꯃꯈꯣꯏꯇꯃꯛ ꯍꯤꯡꯂꯛꯄ ꯑꯣꯏꯒꯅꯤꯗꯅ ꯐꯣꯡꯗꯣꯛꯏ꯫ ꯏꯊꯠꯁꯤꯒꯤ ꯃꯔꯝꯗ ꯄꯨꯊꯣꯛꯈꯤꯕ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏꯁꯤ ꯑꯐ꯭ꯔꯤꯀꯥꯗ ꯏꯍꯥꯟ ꯍꯥꯟꯅ ꯈꯨꯟꯗꯥꯔꯝꯕ ꯈ꯭ꯋꯥꯏ ꯑꯔꯤꯕ ꯇꯥꯏꯕꯪ ꯃꯤꯁꯤꯡꯗꯨꯒꯤ ꯍꯦꯛ ꯁꯨꯔꯣꯜ ꯆꯥꯔꯣꯜ ꯑꯣꯏꯒꯅꯤꯗꯅ ꯐꯥꯎ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯤ ꯃꯈꯣꯏꯅ ꯇꯣꯈꯥꯏ ꯂꯩꯔꯛꯄꯁꯤꯅ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯂꯣꯟꯁꯤ ꯃꯈꯣꯏ ꯃꯁꯦꯜ ꯅꯠꯇ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯗꯦ, ꯚꯥꯞ ꯇꯥꯕ ꯉꯝꯗꯦ꯫ ꯏꯊꯠ ꯃꯆꯥꯁꯤꯗꯩ ꯁꯣꯡꯉꯦꯟ ꯍꯦꯟꯗꯣꯛꯇ ꯃꯁꯤꯁꯤꯗ ꯅꯩꯁꯤꯟꯗꯨꯅꯇ ꯂꯩꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯂꯩꯅꯥ ꯇꯤꯟꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯤꯒ ꯑꯩꯈꯣꯏꯒꯤ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯤꯒ ꯃꯊꯧ ꯇꯧꯕꯒꯤ ꯃꯑꯣꯡꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯈꯦꯠꯅꯔꯦ꯫ ꯅꯪ ꯑꯩꯗꯗꯤ ꯅꯨꯃꯤꯠ 4-5 ꯅꯥꯔꯝꯃꯒ ꯍꯤꯗꯥꯛ ꯁꯨꯡꯆꯥ ꯆꯥꯗ꯭ꯔꯐꯥꯎ ꯃꯇꯣꯝ ꯐꯖꯈꯤꯕ ꯑꯔꯥꯏꯕ ꯑꯅꯥꯕꯁꯤ ꯃꯈꯣꯏꯗꯗꯤ ꯌꯥꯝ ꯑꯔꯨꯕ ꯑꯅꯥꯕ ꯑꯣꯏꯅ ꯊꯣꯛꯇꯨꯅ ꯑꯆꯝꯕ ꯂꯩꯅꯥ ꯑꯃꯅ ꯐꯥꯎ ꯃꯈꯣꯏ ꯇꯨꯝꯅ ꯍꯥꯠꯈꯤꯕꯁꯤ ꯑꯣꯏꯊꯣꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯅꯥꯔꯤꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯅꯥ ꯀꯌꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤꯗꯤ ꯊꯥꯏꯅ ꯄꯨꯀꯣꯛ ꯃꯇꯝꯗꯒꯤ ꯐꯥꯎ ꯅꯥꯔꯛꯇ꯭ꯔꯤꯕꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯍꯥꯏꯔꯤꯕ ꯂꯩꯅꯥꯁꯤꯡꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯆꯅꯕ ꯏꯝꯃ꯭ꯌꯨꯅꯤꯇꯤ ꯌꯥꯎꯗꯕꯅꯅꯤ꯫ ꯆꯥꯎꯈꯠꯄ ꯃꯐꯝꯁꯨ ꯃꯈꯣꯏꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅꯗꯤ ꯂꯩꯔꯕꯅꯤ꯫ ꯁꯨꯞꯅꯩ ꯀꯤꯂꯣꯃꯤꯇꯔ 5 ꯈꯛꯀꯤ ꯑꯊꯥꯞꯄꯗ ꯄꯣꯔꯠ ꯕ꯭ꯂꯦꯌꯔ ꯍꯥꯏꯔꯤꯕ ꯁꯍꯔꯁꯤ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯈꯣꯏꯁꯤ ꯃꯩ ꯊꯥꯒꯠꯄ ꯃꯩ ꯍꯧꯒꯠꯄꯁꯤ ꯉꯁꯤꯁꯨ ꯇꯁꯦꯡ ꯍꯩꯔꯤꯔꯥ ꯍꯩꯇ꯭ꯔꯤꯔꯥ ꯍꯥꯏꯕꯁꯤ ꯇꯥꯡꯗꯥꯡꯕ ꯈꯪꯕ ꯉꯝꯗ꯭ꯔꯤꯗꯅ ꯔꯤꯄꯣꯔꯠ ꯀꯌꯥꯅ ꯐꯣꯡꯗꯣꯛꯏ꯫ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯊꯣꯡ ꯊꯥꯛꯄꯗ ꯃꯩꯗꯤ ꯁꯤꯖꯤꯟꯅꯩ, ꯑꯗꯨꯕꯨ ꯃꯩꯁꯤ ꯃꯈꯣꯏꯅ ꯍꯧꯒꯠꯄ ꯑꯣꯏꯔꯣꯏ, ꯕ꯭ꯔꯖ ꯇꯥꯕ ꯃꯇꯝꯗ ꯃꯔꯅꯥꯏ ꯍꯧꯖꯔꯛꯄ ꯃꯩ ꯑꯣꯏꯒꯅꯤꯗꯅ ꯑꯦꯛꯁꯄꯔꯠ ꯈꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯤ ꯃꯁꯥꯅ ꯄꯣꯠꯆꯩ ꯊꯥꯗꯨꯅ ꯆꯥꯕ, ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯒ꯭ꯌꯥꯟꯁꯨ ꯂꯩꯇ꯭ꯔꯤ, ꯁꯥ ꯇꯥꯟꯕ, ꯉꯥ ꯐꯥꯕ, ꯃꯁꯥꯅ ꯃꯔꯅꯥꯏ ꯄꯥꯟꯖꯔꯛꯄ ꯎꯍꯩ-ꯋꯥꯍꯩꯇꯃꯛ ꯆꯥꯗꯨꯅ ꯍꯤꯡꯂꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯅ ꯃꯥꯂꯦꯝꯁꯤꯗꯩ ꯇꯣꯈꯥꯏꯅ ꯍꯤꯡꯂꯤꯕꯁꯤ ꯃꯁꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯒꯤꯁꯨ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏꯅ ꯇꯣꯈꯥꯏꯖꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯏꯊꯠꯁꯤꯗ ꯍꯦꯛ ꯅꯛꯁꯤꯜꯂꯨꯕ ꯃꯤꯁꯤꯡ ꯃꯈꯣꯏꯅ ꯍꯤꯡꯁꯥ ꯁꯤꯟꯅꯗꯨꯅ ꯇꯥꯟꯊꯣꯔꯛꯄꯒꯤ ꯇꯥꯜꯂꯛꯄꯒꯤ ꯌꯥꯝ ꯁꯥꯡꯂꯕ ꯏꯇꯤꯍꯥꯁ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯀꯅꯥꯒꯁꯨ ꯂꯣꯏꯅ ꯇꯤꯟꯅꯕ, ꯅꯛꯁꯤꯟꯅꯕ ꯄꯥꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯏꯊꯠꯁꯤꯗ ꯍꯦꯛ ꯅꯛꯁꯤꯜꯂꯨꯕꯁꯤꯡ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯏꯃꯤꯠꯇ ꯇꯦꯟꯖꯩꯅ ꯊꯧꯒꯜ ꯇꯧꯔꯛꯀꯜꯂꯤ꯫ ꯏꯊꯠꯁꯤꯒꯤ ꯃꯌꯥ ꯍꯦꯛ ꯅꯛꯁꯤꯜꯂꯨꯕꯁꯤꯡ ꯀꯔꯤ ꯊꯣꯛꯈꯤ, ꯀꯔꯤ ꯗꯁꯥ ꯇꯥꯈꯤ ꯍꯥꯏꯕꯗꯨꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤ ꯃꯇꯦꯛ ꯂꯤꯖꯒꯦ꯫ ꯏꯪ 1963ꯗ ꯄꯣꯔꯠ ꯕ꯭ꯂꯦꯌꯔ ꯀꯩꯁꯨꯝꯁꯪꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃ ꯆꯦꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯊꯠꯁꯤꯗ ꯍꯤ ꯍꯣꯟꯖꯜꯂꯨꯕ꯭ꯔꯥ ꯍꯥꯏꯕꯨ ꯈꯣꯡꯕꯥꯟ ꯍꯦꯛ ꯌꯧꯕꯒ ꯁꯦꯟꯇꯤꯅꯦꯂꯤꯁꯁꯤꯡꯅ ꯍꯥꯠꯈꯤ꯫ ꯃꯤ ꯋꯥꯅ ꯆꯦꯟꯖꯔꯛꯑꯒ 1974ꯗ ꯑꯦꯟꯊ꯭ꯔꯣꯄꯣꯂꯣꯖꯤꯁ ꯇꯤꯝ ꯑꯃ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯃ ꯅꯝꯅꯕꯒꯤꯗꯃꯛ ꯏꯊꯠꯁꯤꯒꯤ ꯃꯌꯥꯗ ꯍꯤ ꯊꯧꯖꯤꯜꯂꯨꯏ꯫ ꯑꯗꯨꯒ ꯁꯦꯟꯇꯤꯅꯦꯂꯤꯁꯁꯤꯡꯅ ꯅꯣꯏꯒꯤ ꯗꯣꯀꯨꯃꯦꯟꯇꯔꯤꯗꯨ ꯁꯤ ꯑꯣꯏꯅ ꯅꯝꯖꯔꯣ ꯃꯇꯥꯎ ꯇꯦꯟꯖꯩꯒꯤ ꯅꯣꯡꯁꯨ ꯁꯤꯜꯂꯛꯈꯤ꯫ ꯗꯣꯀꯨꯃꯦꯟꯇꯔꯤꯗꯨꯒꯤ ꯗꯤꯔꯦꯛꯇꯔꯒꯤ ꯃꯐꯥꯏꯒꯟꯗ ꯑꯣꯟꯊꯣꯛ ꯐꯖꯈ꯭ꯔꯕ ꯇꯦꯟꯖꯩ ꯑꯃ ꯌꯨꯡꯁꯤꯜꯂꯛꯄꯗꯩ ꯍꯤ ꯃꯃꯥꯏ ꯀꯛꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯈꯤ꯫
1981dana MB Primrose hariba pochai honaba jahasigi crew members singasu hoi lauduna sentinel singa landarakibagi wari leiri. Hoi sentinel singa hingsa yauda thengakibagi thongdokpudi leiki adubu madu sumnai amura khangni madu English singa amaga jamapan maripu taramathoi dani makhoi gi thatorban dutamna joro joro hidokpa yubi sing makhoi chensilakduna khunki even no fetongna kirup mapande lakpa mi singdugi makhuta ka paidana soktuna tawrakibagi video YouTube da dum phangi adubu live thibadi thokdoksigi matungdagidi makhoi gi lamjat sajat makhoi gi mahusagi mawngda mo chapsan hanjinki hek naksilubasing tenjai charong kapsin bidomo makha jathrakhi English ngani tarukta ain kaina nga phabani pani ithats da naksilubabu swaida lakanu haira hekta sumla I highway fiumda mata thina hatuoga makhoi gi torban da phumzlamki authority singna asi baksang ani du lokhatnaba helicopter paisalubabu nung amadi tena landarakpada khanglak pangamdabadagi asi baksang pu da halakpa takhi akon bathodokta masti kuidri 2018 da thokibani sigi John Allen Chow hariba Christian dharma gi mapau sandokpani pasna ngami ani thoina dollar lising kontra piraga nekduna mabu haina bi thatstai da thilalami magi pandam se I pau phawna yadaba sentinel lising stay da Christianity dharma sandokani haibasne adugo live activity ten kapada ngawjaba sentinel lising na mabu film hodringai casting da tharakpada harki 007 film gi mogne Now you shall be because no one else here will save you. Atay andamani tatsingum sigi tatsiso India lenga ki makadalay. Makoy gumba ariba drive say malem sida late dabaga manana tang labana makoy gi aning ba pamada India lenga na kutingjinda makoy hek pamjaba punsi mahingda hinganduna thamlakpani. Aikoy na makoy da naksin ba haibisisu live tiradi aikoy dagi reina tina sandokiduna makoy tumna garha sikilay mai dagi Mutat ki papaw tulivani. Wapam siganak naba kudam mama pizagi. 19th century da Maurice Vidal Portman Gopa British officer amana. Sentinel sing nai naribani dana mana sentinelis makhoi taruk pharaga khwai naknaba sarda pukhi. Sarek yorupaga makhoi taruk mak masak kanna ngamda bhawraki. Makhoi ni sizilakpadagi makhoi manidudi amuna makhoi gi thatta thindi thilamki. Suguma thodoksi Masi amona thokta nabgidamag Indian lengakna 1991 dagi ithatsigi akoibada kilometer manga gi anakpada kanamtana jangsindanaba athingba thamakkibani adubu khadramatra kungbalamnina purano lara jangsinambasi maseda makthoi ama boiro North Sentinel Island tangduli tan study to wangamdriba top mafam amoinadi tumang lady